ꯃꯃꯥꯡꯉꯩꯗ ꯑꯕꯣꯛ ꯑꯃ ꯂꯩꯔꯝꯃꯤ꯫ ꯑꯕꯣꯛ ꯑꯗꯨ ꯃꯁꯥ ꯌꯥꯝꯅ ꯇꯅꯥꯟ ꯇꯅꯥꯟꯕ, ꯑꯌꯨꯛ ꯉꯟꯇꯥ ꯍꯧꯒꯠꯂꯒ ꯃꯁꯥꯒꯤ ꯃꯊꯧ ꯃꯁꯥꯅ ꯇꯧꯖꯔꯒ ꯁꯨꯖ ꯅꯣꯝꯖꯔꯒ ꯆꯥꯗꯨꯅ ꯍꯤꯡꯕ ꯑꯣꯏꯔꯝꯃꯤ꯫ ꯅꯣꯡꯃ ꯃꯍꯥꯛꯀꯤ ꯁꯟꯅꯥꯎ ꯑꯗꯨ ꯃꯌꯨꯝꯗ ꯍꯜꯂꯛꯇꯦ ꯍꯥꯏꯗꯨꯅ ꯑꯕꯦꯟ ꯑꯗꯨꯅ ꯏꯄꯥ ꯄꯥꯈꯠꯂꯒ ꯙꯥꯔꯤ ꯃꯄꯥꯟꯗ ꯐꯝꯗꯨꯅ ꯆꯤꯟꯇꯥ ꯇꯧꯔꯤꯉꯩꯗ "ꯑꯁ ꯀꯥꯟꯅꯗꯦ, ꯃꯁꯤ ꯊꯤꯔꯨꯕ ꯇꯥꯏ" ꯍꯥꯏꯗꯨꯅ ꯂꯧꯕꯨꯛꯂꯣꯝꯗ ꯀꯨꯝꯊꯔꯛꯂꯝꯃꯤ꯫ ꯂꯧꯕꯨꯛꯇ ꯃꯤꯒꯤ ꯂꯧ ꯆꯥꯗꯨꯅ ꯂꯩꯕꯗꯨ ꯎꯕꯗ ꯑꯕꯦꯟ ꯑꯗꯨꯅ ꯆꯩꯔ ꯆꯩꯔꯒ ꯁꯟꯅꯥꯎ ꯑꯗꯨ ꯌꯨꯝꯗ ꯍꯣꯏꯔꯛꯂꯝꯃꯤ꯫ ꯃꯇꯥꯡ ꯑꯗꯨꯗ ꯌꯨꯝꯊꯪꯅꯕꯗ ꯂꯩꯕ ꯔꯤꯅꯥꯁꯨ ꯏꯄꯥ ꯄꯥꯈꯠꯂꯗꯨꯅ ꯑꯕꯣꯛ ꯈꯣꯏꯗ ꯂꯥꯛꯂꯝꯃꯤ꯫ ꯑꯕꯣꯛ ꯂꯩꯇꯕ ꯎꯕꯗ ꯔꯤꯅꯥꯅ ꯏꯄꯥ ꯄꯥꯈꯠꯂꯒ "ꯑꯕꯣꯛ, ꯑꯕꯣꯛ, ꯀꯥꯏꯗ ꯆꯠꯈ꯭ꯔꯒꯦ ꯑꯃꯨꯛ? ꯁꯟꯗꯥ ꯇꯥꯔꯛꯄꯁꯤꯗ ꯅꯃꯤꯠ ꯅꯅꯥꯅꯒ ꯌꯥꯗꯕꯅꯤ, ꯀꯥꯏꯗ ꯆꯠꯈ꯭ꯔꯒꯦ?" ꯍꯥꯏꯅ ꯂꯥꯎꯔꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯕꯣꯛ ꯑꯗꯨ ꯂꯥꯛꯂꯒ "ꯍꯩ ꯔꯤꯅꯥ, ꯅꯪꯅ ꯀꯔꯤꯒꯤꯅꯣ ꯁꯟꯗꯥ ꯑꯁꯤꯗ ꯀꯣꯏꯀꯧ ꯀꯣꯏꯀꯧ ꯀꯧꯔꯤꯕꯗꯤ? ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯒꯦ?" ꯍꯥꯏꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯔꯤꯅꯥꯅ "ꯑꯕꯣꯛ, ꯑꯩꯈꯣꯏꯒꯤ ꯊꯪꯅꯕ ꯈꯨꯟꯗꯅꯦ ꯍꯨꯔꯥꯟꯕ ꯑꯃ ꯂꯥꯛꯂꯤ ꯍꯥꯏꯕꯅꯤ꯫ ꯃꯥꯁꯨꯅꯦ ꯏꯆꯦ ꯇꯃꯨꯕꯤ ꯍꯣꯏꯗ ꯆꯪꯗꯒꯤ ꯃꯣꯏꯒꯤ ꯁꯟꯅꯥꯎ ꯃꯆꯥꯗꯣ ꯄꯨꯗꯒꯤ ꯀꯟꯅ ꯇꯧꯔꯝꯃꯤ ꯍꯥꯏꯕꯅꯤ꯫ ꯑꯗꯣ ꯅꯊꯟꯇ ꯂꯩꯕꯅꯤꯅꯅꯦ ꯉꯟꯅ ꯉꯟꯅ ꯊꯣꯡꯗꯣ ꯊꯤꯡꯖꯤꯜꯂꯒ ꯂꯩꯔꯨ ꯑꯕꯣꯛ꯫ ꯑꯃꯕꯨ ꯑꯣꯏꯔꯦ ꯑꯃꯕꯨ ꯑꯣꯏꯔꯦ ꯍꯦꯛꯇ ꯂꯥꯎꯔꯛꯀꯗꯕꯅꯤ, ꯑꯩꯈꯣꯏ ꯍꯦꯛꯇ ꯆꯦꯜꯂꯛꯀꯗꯣꯏꯅꯤꯀꯣ ꯑꯕꯣꯛ, ꯀꯤꯒꯅꯨꯀꯣ, ꯑꯩꯈꯣꯏꯗ ꯍꯦꯛꯇ ꯂꯥꯎꯔꯛꯀꯗꯕꯅꯤ" ꯑꯕꯣꯛꯅ ꯏꯄꯥ ꯄꯥꯈꯠꯂꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ "ꯔꯤꯅꯥ, ꯀꯔꯤꯅꯣꯅꯦ ꯅꯪꯅ ꯍꯥꯏꯔꯤꯕꯁꯤꯕꯨ? ꯑꯆꯨꯝꯕꯔꯅꯦ? ꯑꯁ, ꯃꯤꯠ ꯅꯥꯀ ꯌꯥꯗꯕꯅꯦ, ꯏꯊꯟꯇꯒ ꯂꯩꯕꯅꯦ, ꯑꯣꯟꯊꯣꯛꯅ ꯀꯤꯖꯈ꯭ꯔꯦꯗ ꯇꯧꯔꯤꯁꯦ." "ꯄꯥꯈꯠꯀꯅꯨꯗ ꯑꯕꯣꯛ, ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯩꯔꯤꯁꯤꯗꯤ ꯀꯩꯅꯣ, ꯂꯩꯀꯥꯏ ꯄꯥꯜꯂꯤꯁꯤꯗꯤ, ꯄꯪꯇꯧ ꯇꯧ ꯍꯦꯛ ꯌꯥꯄꯣꯟꯇꯦꯗ." ꯂꯕꯒꯤ ꯇꯨꯡꯗ ꯔꯤꯅꯥꯁꯨ ꯃꯌꯨꯝ ꯃꯀꯩ ꯄꯥꯡꯂꯝꯃꯤ꯫ ꯔꯤꯅꯥꯅ ꯊꯣꯛꯂꯛꯄꯗ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕ ꯑꯃꯗꯤ ꯃꯃꯥꯟꯅꯕꯅ ꯑꯕꯣꯛ ꯑꯗꯨꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯁꯥꯅꯔꯝꯃꯤ꯫ ꯑꯕꯣꯛ ꯑꯁꯤ ꯃꯇꯝ ꯑꯗꯨꯗ ꯁꯦꯜ ꯄꯥꯏꯕ ꯑꯃꯗꯤ ꯏꯅꯥꯛ ꯈꯨꯟꯕꯁꯤꯡꯒꯤ ꯃꯔꯛꯇ ꯑꯃꯅꯤ ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯁꯨꯅꯕ ꯑꯗꯨ ꯍꯨꯔꯥꯟꯕ ꯑꯗꯨꯅ ꯃꯅꯥꯛꯇ ꯆꯠꯄꯗꯒꯤ ꯇꯥꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯣꯏꯅ ꯋꯥꯔꯤ ꯁꯨꯅꯔꯤꯕꯗꯨ ꯃꯍꯥꯛꯁꯨ ꯂꯦꯞꯄꯒ ꯃꯅꯤꯡ ꯃꯃꯥꯡ ꯌꯦꯡꯗꯨꯅ ꯇꯥꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯉꯣꯟꯗ ꯈꯟꯈꯤ, ꯅꯣꯡꯃꯗꯤ ꯑꯕꯣꯛ ꯍꯣꯏꯒꯤ ꯌꯨꯝꯗ ꯁꯣꯏꯗꯅ ꯑꯩ ꯍꯨꯔꯥꯟꯕ ꯆꯪꯕ ꯇꯥꯏ ꯍꯥꯏꯗꯨꯅ ꯈꯟꯈꯤ꯫ ꯅꯣꯡꯉꯥꯜꯂꯒ ꯁꯟꯙꯥꯋꯥꯏꯔꯝꯗ ꯍꯨꯔꯥꯟꯕ ꯑꯗꯨ ꯑꯕꯣꯛ ꯍꯣꯏꯒꯤ ꯌꯨꯝꯗ ꯇꯨꯃꯤꯟꯅ ꯃꯅꯤꯡꯊꯣꯡꯂꯣꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯉꯟꯃꯟꯈꯤꯕꯅ ꯃꯤ ꯇꯨꯝꯅꯗ꯭ꯔꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯑꯃꯨꯛ ꯍꯟꯈꯤꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯍꯨꯔꯥꯟꯕ ꯑꯗꯨ ꯑꯃꯨꯛ ꯂꯥꯛꯂꯝꯃꯤ꯫ "ꯉꯁꯤꯗꯤꯅꯦ ꯍꯅꯨꯕꯤꯗꯨ ꯇꯨꯝꯈ꯭ꯔꯤꯉꯩꯗꯅꯦ ꯀꯨꯅꯥ ꯀꯥꯆꯤꯟ ꯑꯃꯗ ꯂꯣꯠꯂꯒ ꯂꯩꯍꯧꯔꯒꯦ, ꯑꯗꯨꯒꯅꯦ ꯃꯥꯅ ꯇꯨꯝꯈ꯭ꯔꯒꯅꯦ ꯑꯩꯅ ꯄꯨꯕ ꯌꯥꯕ ꯀꯔꯤ ꯀꯔꯤꯅꯣ ꯄꯨꯔꯒ ꯆꯠꯂꯒꯦ." ꯑꯕꯣꯛꯁꯨ ꯆꯥꯛ ꯏꯁꯤꯡ ꯇꯣꯛꯂꯕꯒꯤ ꯃꯇꯨꯡꯗ ꯃꯣꯏꯊꯥꯞ ꯅꯥꯏꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯍꯨꯔꯥꯟꯕ ꯑꯗꯨꯅ ꯄꯣꯗꯣꯟ ꯃꯔꯨꯝꯗ ꯆꯪꯗꯨꯅ ꯂꯣꯠꯈꯤꯔꯝꯃꯤ꯫ ꯑꯕꯣꯛꯅ ꯑꯍꯟ ꯑꯣꯏꯔꯕꯅꯤꯅ ꯃꯃꯤꯠ ꯃꯅꯥꯅꯀ ꯌꯥꯁꯤꯜꯂꯛꯇꯕꯗꯒꯤ ꯄꯣꯗꯣꯟ ꯃꯔꯨꯝꯗ ꯂꯣꯠꯂꯤꯕ ꯍꯨꯔꯥꯟꯕ ꯑꯗꯨ ꯃꯌꯦꯛ ꯁꯦꯡꯅ ꯎꯕ ꯐꯪꯂꯝꯗꯦ꯫ ꯑꯗꯨꯕꯨ ꯀꯅꯥꯒꯨꯝꯕ ꯑꯃꯗꯤ ꯂꯩꯔꯦ ꯍꯥꯏꯕꯁꯤ ꯈꯪꯂꯝꯃꯤ꯫ ꯑꯍꯜ ꯑꯗꯨꯅ ꯋꯥꯈꯜ ꯃꯨꯟꯅ ꯁꯥꯅꯔꯕꯒꯤ ꯇꯨꯡꯗ ꯃꯁꯤꯗꯤ ꯁꯣꯏꯗꯅ ꯑꯅꯧꯕ ꯂꯥꯛꯄ ꯍꯨꯔꯥꯟꯕ ꯑꯗꯨ ꯑꯣꯏꯔꯝꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯈꯜꯂꯒ ꯋꯥꯈꯜ ꯁꯥꯅꯔꯒ ꯃꯥꯒꯤ ꯄꯣꯗꯣꯟꯗ ꯋꯥ ꯉꯥꯡꯕ ꯍꯧꯔꯛꯂꯝꯃꯤ꯫ "ꯏꯇꯥ ꯊꯧꯃꯩ, ꯏꯇꯥ ꯊꯧꯃꯩ, ꯇꯥꯔꯤꯕ꯭ꯔꯣ ꯅꯪꯕꯨ? ꯑꯩꯅ ꯀꯧꯔꯤꯕꯁꯦ ꯅꯪꯕꯨ ꯇꯥꯗ꯭ꯔꯕꯣ?" ꯀꯔꯤꯅꯣ ꯍꯅꯨꯕꯤꯁꯤꯅ ꯄꯣꯗꯣꯟꯗ ꯌꯦꯡꯂꯒ ꯑꯃꯨꯛ ꯀꯧꯔꯛꯂꯤꯕꯁꯤꯕꯨ? ꯃꯥꯒꯤ ꯄꯣꯗꯣꯟ ꯑꯁꯤ ꯃꯤꯔꯣꯜꯀ ꯉꯥꯡꯕ ꯖꯥꯠꯂꯥ? ꯑꯁ, ꯀꯔꯤꯅꯣ ꯇꯧꯗꯧꯁꯤꯕꯨ? ꯃꯥꯒꯤ ꯄꯣꯗꯣꯟ ꯑꯁꯤꯅ ꯈꯨꯝꯃꯛꯇ꯭ꯔꯤꯁꯤ ꯑꯩ ꯂꯩꯕꯒꯤ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ꯫ ꯑꯁ, ꯑꯩꯅ ꯑꯃꯨꯛ ꯈꯨꯝꯗ꯭ꯔꯗꯤ ꯃꯁꯦ ꯆꯒꯠ ꯆꯒꯠ ꯀꯧꯅ ꯃꯤ ꯄꯨꯝꯅꯃꯛ ꯇꯥꯈꯤꯕ ꯇꯥꯔꯦ꯫ ꯀꯥꯟꯅꯗꯦ, ꯑꯩ ꯍꯦꯛꯇ ꯈꯨꯝꯂꯒꯦ꯫ "ꯇꯥꯏꯌꯦ ꯇꯥꯏꯌꯦ, ꯀꯩ ꯍꯥꯏꯒꯦ ꯍꯥꯏꯕꯅꯣ ꯑꯕꯣꯛ?" "ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯩꯅ ꯑꯁꯥꯏꯗꯒꯤ ꯀꯧꯔꯒ ꯈꯨꯝꯗ꯭ꯔꯤꯕꯁꯤꯕꯨ? ꯍꯩ, ꯋꯥꯔꯤ ꯑꯃ ꯂꯤꯕꯤꯒꯦ ꯇꯧꯕꯅꯤꯅꯦꯍꯦ." "ꯀꯔꯤ ꯋꯥꯔꯤ ꯑꯃꯨꯛ ꯂꯤꯒꯦ ꯍꯥꯏꯕꯅꯣ ꯑꯕꯣꯛ, ꯑꯍꯤꯡ ꯑꯊꯦꯡꯕꯁꯤꯗ?" "ꯏꯇꯥ ꯊꯧꯃꯩ, ꯑꯩꯈꯣꯏꯒꯤ ꯈꯨꯟꯁꯤꯗꯅꯦ ꯑꯅꯧꯕ ꯍꯨꯔꯥꯟꯕ ꯑꯃ ꯆꯪꯉꯤ ꯍꯥꯏꯅꯦ꯫ ꯃꯍꯥꯛꯅꯅꯦ ꯅꯍꯥꯟ ꯔꯤꯅꯥ ꯍꯣꯏꯗ ꯆꯪꯗꯒꯤ ꯇꯧꯕꯗꯅꯦ ꯔꯤꯅꯥꯅ ꯎꯍꯧꯔꯒ ꯀꯣꯏꯂꯥꯎ ꯀꯣꯏꯂꯥꯎ ꯂꯥꯎꯈꯤ ꯍꯥꯏ꯫ ꯃꯍꯥꯛꯅ ꯂꯥꯎꯕꯗꯣ ꯅꯪꯗꯤ ꯄꯣꯗꯣꯟꯅꯤꯅ ꯇꯥꯔꯝꯂꯔꯣꯏ, ꯑꯗꯣ ꯑꯩ ꯂꯥꯎꯕꯤꯔꯛꯀꯦ ꯇꯥꯎꯀꯣ꯫ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯂꯥꯎꯈꯤ ꯍꯥꯏ, "ꯂꯩꯀꯥꯏ ꯂꯩꯀꯥꯏ ꯁꯥ, ꯀꯅꯥ ꯀꯅꯥ ꯂꯩꯒꯦ? ꯑꯃꯨꯛꯇ ꯂꯥꯛꯑꯣ, ꯍꯨꯔꯥꯟꯕ ꯆꯪꯉꯦ, ꯍꯨꯔꯥꯟꯕ ꯆꯪꯉꯦ, ꯑꯃꯨꯛꯇ ꯂꯥꯛꯑꯣ." ꯑꯁꯨꯝꯅ ꯑꯕꯣꯛꯅ ꯂꯥꯎꯕꯗꯨ ꯇꯥꯕꯗ ꯊꯪꯅꯕꯗ ꯂꯩꯔꯤꯕ ꯃꯇꯩ ꯃꯅꯥꯎ ꯑꯗꯨ ꯆꯦꯜꯂꯛꯂꯝꯃꯤ ꯑꯃꯗꯤ ꯍꯨꯔꯥꯟꯕ ꯑꯗꯨꯕꯨ ꯊꯤꯅ ꯐꯨꯔꯝꯃꯤ꯫ ꯍꯨꯔꯥꯟꯕ ꯑꯗꯨ ꯍꯤꯛ ꯍꯤꯛꯇꯨꯅ ꯀꯞꯂꯝꯃꯤ, ꯏꯄꯨꯟꯁꯤꯗ ꯑꯃꯨꯛ ꯍꯨꯔꯥꯟꯕ ꯆꯠꯂꯔꯣꯏ ꯍꯥꯏꯗꯨꯅ ꯋꯥꯁꯛꯂꯝꯃꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯂꯧꯁꯤꯡ ꯂꯩꯕꯤ ꯑꯕꯣꯛꯅ ꯍꯨꯔꯥꯟꯕ ꯑꯗꯨꯕꯨ ꯐꯥꯍꯜꯂꯝꯃꯤ ꯑꯃꯗꯤ ꯃꯍꯥꯛꯁꯨ ꯍꯔꯥꯎ ꯇꯌꯥꯝꯅ ꯍꯤꯡꯒꯣꯜ ꯂꯨꯀꯣꯏ ꯀꯣꯏꯗꯨꯅ ꯃꯄꯨꯟꯁꯤ ꯂꯦꯟꯈꯤꯔꯝꯃꯤ꯫ ꯑꯔꯣꯏꯕꯗ ꯃꯌꯥꯝꯗ ꯍꯥꯏꯖꯅꯤꯡꯕ ꯑꯃꯇꯪ, ꯚꯤꯗꯤꯑꯣ ꯑꯁꯤ ꯑꯩꯍꯥꯛꯀꯤ ꯑꯍꯥꯟꯕ ꯑꯦꯅꯤꯃꯦꯁꯟꯅꯤ꯫
ꯃꯁꯤꯗ ꯁꯣꯏꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤ ꯑꯃꯗꯤ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯊꯦꯡꯅꯕꯤꯔꯤꯕ ꯃꯌꯥꯝꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯗꯨꯅ ꯁꯄꯣꯔꯠ ꯇꯧꯕ ꯎꯠꯄꯤꯔꯝꯃꯨ ꯊꯥꯒꯠꯆꯔꯤ꯫